ꯍꯥꯞꯄ ꯄꯩꯁꯥ ꯐꯪꯉꯛꯄ ꯃꯇꯦꯡ ꯄꯥꯡꯖ ꯂꯩꯇꯧꯕꯒ ꯑꯣꯏꯔꯝꯃꯗꯤ ꯇꯣ ꯃꯤꯒꯤ ꯄꯨꯟꯁꯤꯁꯨ ꯈꯔ ꯈꯟꯕꯤꯗꯦ ꯑꯩꯅ ꯀꯔꯣꯔꯄꯇꯤ ꯀꯥꯡꯕꯨ ꯈꯔ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯣꯂꯥꯡ ꯊꯥꯒꯤ ꯀꯥꯂꯦꯟ ꯊꯥꯒꯤ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤ ꯑꯅꯥꯝꯕꯅꯤ ꯑꯅꯥꯝꯕ ꯍꯥꯏꯗꯣꯏꯔꯥ ꯑꯅꯥꯝꯕꯤ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯅꯤ ꯍꯥꯎꯕꯅꯦ ꯑꯅꯥꯝꯕꯁꯦ ꯑꯅꯥꯝꯕꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯃꯦꯠꯄꯒꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦꯕ ꯑꯗꯩ ꯄꯥꯟ ꯑꯃꯦꯠꯄꯒꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡꯅꯤ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯕꯒꯤ ꯑꯍꯥꯟꯕ ꯍꯧꯖꯤꯛꯇꯤ ꯈꯔꯅꯤꯗꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯒꯁꯦ ꯍꯥꯎꯈꯤꯅꯦꯕ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯑꯁꯤ ꯄꯨꯗꯤꯅꯥ ꯇꯥꯏꯞ ꯑꯃꯅꯤ ꯃꯅꯝꯗꯨ ꯅꯨꯡꯁꯤꯕꯁꯤꯅ ꯍꯦꯜꯂꯦ ꯑꯃꯗꯨꯒ ꯍꯥꯎꯈ꯭ꯔꯦ ꯑꯁꯦꯡꯕ ꯏꯟꯖꯥꯡ ꯇꯧꯕꯗ ꯁꯤꯡꯖꯨ ꯌꯥꯎꯔꯗꯤ ꯍꯥꯎꯔꯦ ꯏꯔꯣꯟꯕ ꯁꯤꯡꯖꯨ ꯌꯥꯎꯔꯗꯤ ꯍꯥꯎꯔꯦ ꯑꯁꯪꯕ ꯁꯤꯡꯖꯨ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦꯅꯦ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯔꯛꯄꯁꯤꯗ ꯑꯃꯨꯛ ꯏꯔꯥꯡ ꯍꯧꯔꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯀꯀꯥ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯂꯧꯔꯦꯕ ꯀꯀꯥ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯕꯨ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯏꯁꯣꯔ ꯀ꯭ꯔꯤꯄꯥ ꯇꯧꯅ ꯑꯩ ꯍꯁꯕꯦꯟꯗꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯊꯥꯒꯤ ꯏꯟꯀꯥꯝꯗꯣ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯥꯛꯏ ꯂꯤꯛꯄ ꯌꯥꯝꯕꯗꯤ ꯀꯩꯅꯣꯅꯦ ꯑꯗꯣ ꯑꯗꯨꯝ ꯊꯥꯒꯤ ꯀꯥꯏꯗꯅ ꯂꯥꯛꯏꯑꯕ ꯑꯗꯨꯏ ꯃꯊꯛꯇ ꯌꯨꯇꯨꯕꯇꯒꯤ ꯇꯥꯜꯂꯒꯁꯨ ꯆꯥꯖꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕ ꯌꯨꯇꯨꯕꯇꯒꯤ ꯊꯣꯛꯑꯒ ꯀꯩꯀꯩ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯃꯁꯥꯒꯤ ꯂꯥꯏꯞ ꯏꯁꯇꯥꯏꯜꯗꯣ ꯎꯠꯆꯔꯒ ꯑꯗꯨꯝ ꯇꯥꯟꯖꯔꯒ ꯆꯥꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯍꯥꯏꯅ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯃꯌꯥꯝ ꯄꯥꯡꯅꯤꯡꯉꯤꯅꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯃꯇꯝꯗ ꯅꯣꯏ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯍꯥꯞꯀꯅꯨ ꯁꯣꯝꯗ ꯂꯥꯟ ꯇꯧꯔꯒ ꯅꯣꯏꯅ ꯆꯥꯕ ꯚꯤꯗꯤꯑꯣ ꯅꯣꯏꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯗꯣ ꯈꯣꯠꯂꯤꯗꯣ ꯍꯥꯏꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯚꯤꯗꯤꯑꯣꯗ ꯍꯥꯞꯇ꯭ꯔꯗꯤ ꯀꯥꯏꯗ ꯄꯩꯁꯥ ꯆꯪꯉꯛꯇꯣꯔꯤꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯅ ꯃꯤ ꯈ꯭ꯋꯥꯏ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯁꯅꯨ ꯑꯉꯝꯕ ꯃꯣꯏꯁꯨ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄ ꯄꯩꯁꯥ ꯐꯪꯉꯛꯄꯗꯨꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖ ꯂꯩꯇꯧꯕꯒ ꯑꯣꯏꯔꯝꯃꯗꯤꯀꯣ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄꯦ ꯈꯣꯠꯂꯦ ꯊꯤꯡꯕ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯍꯥꯞꯀꯅꯤ ꯈꯔꯁꯨ ꯈꯟꯗꯥꯏꯅ ꯃꯤꯒꯤ ꯄꯨꯟꯁꯤꯁꯨ ꯈꯔ ꯈꯟꯕꯤꯗꯦ ꯑꯩꯅ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯇꯁꯨ ꯅꯠꯇꯅ ꯌꯨꯇꯨꯕꯇꯒꯤ ꯇꯥꯜꯂꯒ ꯆꯥꯖꯕ ꯃꯤꯁꯤꯡꯗꯨꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯇꯣꯏꯗꯤ ꯃꯣꯏ ꯀꯥꯏꯗꯩ ꯆꯥꯗꯣꯏꯒꯦ ꯆꯔꯥ ꯍꯦꯟ ꯇꯥꯕꯅꯤꯅ ꯑꯗꯨꯁꯨ ꯈꯔ ꯈꯟ ꯇꯥꯏꯅ ꯍꯥꯎꯔꯦ ꯑꯁꯦꯡꯕ ꯑꯁꯤꯒꯤ ꯀꯩꯅꯣꯒꯤ ꯀꯦꯔꯦꯂꯥ ꯑꯊꯨꯝꯕꯤꯒꯤ ꯕꯣꯔꯥꯁꯦ ꯍꯥꯎꯅꯤꯅꯦ ꯅꯍꯥꯟꯒꯩ ꯆꯥꯗꯦ
그 아직 얘는 우소이 떠가가 우소이제 소이절루지 우띠 짜게나 칸바 우띠 해 통하인 떠가 마담다 가노 렘다 바나 우띠도 렘다 바나 바 아코디 수타 잡니 수타도 렘다 바나 누나 좀 이런 잘라 미니 잭도 장도 양상 짜게 떠가 ngâm mà sao nó rồi ấy cái mini pen mẹ bệt thì nhau đấy bệt thì nhau đấy mẹ mở qua độ lam nó cái lắc kìa bảo đấy là bên mặt tiền hai tay nó xin mặt tiền chứ adu hai thì đúng bật chưa đây anh nam bu kana na mukbang sa cái này hay là cái nhà bạn karol pati gang bu khơi na lại là bên mặt tiền này khăn bìa cái video cái thằng này đi đúng khăn bìa cái gem bì rồi chỗ bán nào ta cũng đi na không bật nó hen mình nhà lại là mình nèดูมาจากกระยากันน้องต้มดำนี่ก็ยังน้อยดูโมเย็บชูมันมาเทนจะซาเป็นจำตรงจะร่างชาวถุนจะจำซาได้เหมือนกันนะมวยจะดูมาได้ป่านบางงำเดียบอะโดยหน้าคนบ้านน่ะจะเล่าทีไงนะฮะว่าเป็นมาเทนจ้าดูอันนั้นมวยเด็บสาวมันผุนเลยไอ้มันน่ะมาจริงจ้ะจริงที่บ้านเจ็บอะที่เจน่ะปีละคนเนี่ยดูไปดูว่าไอ้เชลล์พูดถ้าเรายาวกว่าเสียไอ้ที่จุ่มได้ปวดเนี่ยบะก็ค่อยแล้วพูดถ้าเราสิก็อุ้ยกันจุ่มได้ปวดเนี่ยค่อยจุ่มน้ำมันมาชิงยามเขาเดียบอะแล้วไอ้เนี่ยที่ปวดก็ที่เสียนั่งงางไปคนเดียวนั่งในชินจูจ้าอะไรกันมาตินตาเลยน้องพาดกสู้มาหลักไปชินจูตัวบิวไว้ค่อยเจียวไว้หลักว่ามาตำเนี่ยโอ้ให้ดักเตียไม่ยุ่งได้กินเนี่ยค่อยละเอียดนั่นโอ้ให้ดักเตียบะไม่อยากไปซื้อเจอแล้วการได้ไอ้ชิก็เลยเนี่ยนะฮะแล้วก็ดูว่าจังเอาไว้นะฮะก็จังกับปะอะไรกี่มายุ่งได้กินเนี่ยไอ้ที่ไหนนะมันน่ามาชิงกับปูแล้วก็หลักก็ตาเนี่ยมาส่งให้รวยแบบค่อยละเอียดเนี่ยซื้อเจอแล้วการได้ให้ดักตัวแบบอันนั้นเนี่ยมวยหลักก็กระชุ่มตามาเทียนมาคุยเดี๋ยวตามตัวมันงำเดียบะอันนี้มาให้แบบไอ้อยากมาตำเลยน้องอ้ำตาตัวบีเดียมันทนตาจ้าก็ไอ้เนี่ยตินตาเลยนะให้แบบมาล้างมันเลยว่ะมาโอ้ตาชาก็จะเรียกว่าล้างมันนะหายหลักเลย
ꯁꯥꯝꯅ ꯂꯣꯏ ꯍꯨꯃꯥꯡꯒ ꯄꯨꯞ 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 ꯇꯥꯔꯦแต่ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ